Kerala yumbu oiduna pangthokadaba Santosh Trophy April 16 dagi May ani Phaoba pangthokadaba Santosh Trophy final round asida Manipurgi mahut sinduna sanagadaba miyoi kun saba squad among asi fana thadorkre hairiba squad adu de yauraba player singi maming mayang wefamda khanganjage madudi goalkeeper da AB Waraibau MD Abuzar Angom Jambam Singkai Mete Makoi Humna goalkeeper da the defender Singi Amung Ming Hajirake Waikom Arun Kumar Singh Tangki Vet Kibgen Thiam Singkai Nganba Maibam Denny Singh Laisram Singkai Nganba A Herojit Singh Naroibam Roman Singh Hairibu Singh Asina defender ni aduga midfielder Singh Khaidam Jackie Singh Mulngolal Singh Sit Ningthaujam Momocha Singh Thoksom Manichan Singh Ngarianbam Zenis Singh Sudir Laitonjam Janmilun Kuki Harb Singh Asina midfielder ni forward Singh from the Kanjage Lunmilan Haukip NG Bidenpal Mayon Somisan Sirang hariba singasina forward ni hariba miyoi kunna nasaba squad ki amfana to players sing ni hariba squad asina Kerala na yumbu oiduna April 16 dagi May ani Phaoba pangthokadaba Santosh Trophy asida mai pakpa Manipurgi mingkat porokpa oirasunu haina Manipur copy and pass yagi maikai dagi Yafam Mangod Isogi mafamda Nijari. Thank you.